खुरमजरे SKTV न्यूज़ पर येंगबिरिबा पुमनमकपो लुचिंगबिना तराम नोकचरे अहानबदा मरोइबा पाव Article 371C asi nathairamlaga handak Manipur lengakna lam leiba yonbagi matangda thokiba notification adu unconstitutional oi haina United Naga Council na yaningba phongdorakle amasung Liangmai Furup ki Liangmai Info Market ngasi Kanchipur da leiba Manipur University ki main gate ki mayok na bada famduna miyamgi potlam kaya fangankhre Pausandong na pijari. Handak Manipur lengakna lamgi matang da thokiba notification adu da Article 371C asi nathairamlaga thokiba na ain gi thongda unconstitutional oire maram aduna Land Resource Department na policy asi amukhana yengshinduna Article 371C ki provision sing ngakna chatuna travel singi hak ikai khumna view haini United Naga Council na lenga ki pukning chingsilakle ngasi UNC na thorakpa cherol amada Land Resource Department na September 9 na thokiba notification asi Manipur da lam leiba yonbaga mari leinai adubu Manipur gi chingi lamda leiriba tribal singi ngaklo oiriba India gi constitution gi Article 371C gi makhada yauriba special provision asi gi mayok to oina toklei chingi oiba matang asida Hill Areas Committee gi makha leigadabani haina India gi hanigi President Dr. BV Giri gi lisingamaga chamapan humbudrani thoida thokiba order amasu leikrei Traditional gi oiba lamgi chanavi asi chingi lam maming tagini MLR and LR Act 1960 gi makhada More Churachandpur Chandal amasung Khopum Valley gi tampak ki mafom kharada chatna vanatana chingi lam sing asi leiba yonbagi ain natraga logi chana kanglon leite tribal gi lam sing asi Furup Sagai Chief natraga kanaguma mana mapu oibi ai tawbatabu traditional amadi customary gi chanabi matung ina oigadabani maram aduna notification asi Manipur gi chingi lamda leiriba tribal Furup natraga traditional tribal land rights tagi ayaba natraga tanaramdana state pumbada chatnaba tarabadi maduna choba irang thorakpagi baton tawboina thokani mari leinaba department na hairiba notification adu kaklaga amuk hana yengshinbiu constitutional provisions article 371C ki makhada chayetnaba leitanaba hotnabiu haina UNC gi cherol aduna khangalakle Yelhongai dagi khunda minarakliba Liangmai Furup ki Liangmai Info Market ngasi Kanchipur leiba Manipur University ki main gate ki mayok nabada famduna miyamda polam kaya fangankrei ngasi ayuk angan badagi horaga famkiba kaithal aduda Liangmai Furup ki ichilinau singna purakpa mana masing yauna polam kaya miyamda marangkai na fanganke Liangmai Info Market Committee gi convener nongthumbam sana jawna phongdorakhibada hauzik thokliba irang asina maram oiduna chingda khundaba Yelhongi Furup singna makoina puthokliba mana masing sing yonfam leitabagi awaba kaya mayok nariba asi khara makhai kokna bagi wakalon na Liangmai Info Market Committee na laikai gi club singa kushamna duna khongthang asi paikhalakpane ngasi ahan boina kaithal famliba asi dagi hauduna Liangmai Furup ki oina sedmilon fagat hanbada mating pangmangamlagani haike market ama akoina hogdok jaribasi mamang su ma market tawgi ado akoi integration ama dum leigi emotional integration dum sagati hogik su koi emotional integration je koi adum leigani ado liangmai si handak akoi gi moi kitang akoi gi cookie ga mitei gi lan sina akoi pun awa badi nangi mitei jo nangi ado liangmai su kitang nangi aduna mokoi di specially akoina moida consider ma tawraga mokoi gi market se akoina impal da kan bani Masih pergi tak kumanga September pergi langmai Imphal market pergi sina maruina mapungoina pergi daki lobby dina adugumba langmai community ge ba adugumba market ama open market ama pergi sinde langja bani sida pergi loki market de su atau ba thogdam lobby dina mapam sa thanaba mayama de crowd si control tonaba honaba simayam je pergi loki site ge hom mading bangje ga na pergi tawjina lang sinde langja emotional integration hai tare ko akogi singa leiba mayam siga tampak leisiga akogi gap amakhak sum leibadong na leirise masin akoi masum masi am toina tawraga de sigi gap sisu anthara kadra na khalle sugumba
People's Liberation Army PLA gi Nifutaret Suba Mapok Kumon gi Thoram Manipur amasung Manipur gi wangmada leiba party amasung PLA gi unit department station khudingmakta pangthokre hari Lona Thinkrava Lalhaulubasi gi Deputy Secretary Publicity Roven Kuman ngasi press ta thadorpa chirol amada Revolutionary People's Front RPF ki Central Bureau gi makhada leiba division gi mafam sing da so Mapok Kumon ga mari leina flag festun namadi star na chingba thetuna miyang apuna pangthokmina ke nominasi gi mapum moiba thoram di party ki Firal da ikai kumnabotuna imale pak ki damak thawai kat khraba thoba singi mafamda kok nonduna ikai kumnabot ki RPF ki acting president ngowna Manipur gi miyam da piba yaifa pausel su pathoktuna punna tamina ki PLA gi nifutaret suba mapokumon gi pausel asina Manipur yel hongai degi khundamina riba kanglo furupum na magna mato ina punsinduna irei pak miyam ki damak hena mangzil thana kathok pangamba nungsi chana na hingminna wa masung mai pak papurak mangamba oirashno hairakli Tinjang kaijang dana nungai na leiba khunai ama semgat pada nupioi bising na haksang fana leiba mathau tai haina Churachandpur Medical College ki din academic Dr. C.S. Arun Kumar na phongdokrei Imphal District ki kiam gai ta leiba Churachandpur Medical College ta Women's Health Family Wellbeing haiba thimda ngasi Swasthyanari Sasakta Parivar Abhiyan ga mari leina free health care ma pangthokre Tarmadu ga mari leina Dr. C.S. Arun Kumar na phongdokhibada India ki Prime Minister na nupioi bising bu masamo fana leina ba Swasthyanari Sasakta Parivar Abhiyan asi thasi ki tara tareta hodoktuna October 2 fauba chathagani maru oina miron bi nupi amadi makoina pokadoriwa angang singbu masamo fana thamnana bagi pantamda paikhatpa khongthangni Health camp asida laying malakpa singda lemna hidak langthak supiri haike miyam maru oina nupi singna masi kudong chaba loduna afaba khunai ma semkatpada thodang lominasi haike Imung manunggi nupi sing mauna sing amasung angang sing makoy gi anaba maroina iwat pagi anaba cancer gi anaba blood pressure gi anaba BP1 pagi anaba amasung tuberculosis gi anaba saisida and emphasis pigani maroina maternal health and child health aside emphasis pigani masamu phaba tinjang kaijang daba mama amasung nupina imung manungdo empower towi Haibani aduna masiki swasthyanari sasak paribar campaign ase September tang 10 tudigi hodokhaga masigi laiba October tang ani oba chathagani masina bharat pumbagi oiba koi self reliant on health haibasigi part ama oinabi damukta koi masamu phaba imu manungna laikai dugi masamu phalli maduna tugi masamu phalli economy fagalali amsung jati gi oina pangkalali haibadigi program da lakchagani Paugi marakthana ten break amatang nominasi Hey fellas, we are on the verge. This event is not just about music, but a platform for us to perform together, and together we will transform ourselves into a better future. Peace out. Hey guys, we're Chasing Proxima and we're back after a long break. We'll be going live this 20th of September, an event called Voices Not Vices, which will be held at Gimme Mo. So guys, turn up for the show. Let's all have some fun out there. Let's go. What's up? We are Dissident Blood and we will be playing at Voices Not Voices on 20th of September on Jimmy Moore, Langgi. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯚꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯇ ꯅꯠꯇꯅ ꯑꯥꯔꯠꯁ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯕ ꯚꯣꯏꯁꯦꯁ ꯀꯌꯥ ꯃꯐꯝ ꯃꯐꯝꯒꯤ ꯃꯌꯥꯝꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯤꯟꯕ ꯏꯚꯦꯟ ꯑꯃ ꯑꯣꯏꯗꯣꯏꯅꯤ. Hello guys, we're Dead Soldier. Laakadoriba September ki tarikh 19 numit asida koi Voices Not Vices haiba event ama sinjagadori mafamda gi memo lagi. Haiba event asi it's not just a musical concert. Haibadi akoi lana lamjin uraba lana chaluraba society sina lana hugum yengdai jengbiraba adi adugumdaba moidi su pendaba awaba frustration mayam ama lei haibado utpu oina hai moidi voices ama khatu oina haidi adugumdaba event amani haiba tare mayam su lapiyu akoi ju leijaramge. See you there. Hello everyone, we are all together. We are performing on 28th September 2025 at the Molani before it dropped. So, Voices Not Vices is a reminder that our strength lie in what we speak and stand for. Let's rise to the voice of truth.
Together we choose expression, not destruction. Trust is yes. Karmi F haina F ama nauna Manipur da launch tawjare. Outside da di hana dagi oina leire. Adubu Manipur da di ngasi dagi launch tawba haujare. Karmi hariba F ase atopa servicing amana de pick up and drop tawba servicing dagi yamna top pa tongan ba ama khagni haibagi maramdi. Atopagi app ki service ti pick up and drop khag oi. Aduga akhoi Karmi hariba app sidadi isa na sponsor tawjabagi khudong chabasu Karmi app sida laigani. Sponsor amadi Captain Kamaina oigani haibadugi akupa marolgidamak makhada hapchariba number asida pau phawbiro. Karmi app asida fangiba vehicle sing adudi car, e-rickshaw, e-auto, bike asina chingba sing Karmi app asida service khudimak loina shuna fangani. Aduna mayamsu Karmi app asi Play Store dagi download tawshinbiro aduga iOS dagi shu adomgi number do register tawraga book tawshinbiro. Gari gi khudong chadaba leibasing adu Karmi app tagi gari book tawbiraga adomgi chatningba mafam khudingmakta loina matam chana chatpa soidana yargani ai sasu hojik book tawshinjare chatlukige bye bye. Break matu mayam mutaram nokchari makhataba pau pizari. Thasigi hauki batang kungani thoidigi hauduna Manipuri Autonomous Council Demand Coordination Committee Assam na sinduna Autonomous Council gi matangda state adugi jari bonda numit humni chupna chatharakpa awareness campaign gi ahanba session ngarang mapung fana loishin kre Chengbil Golifer Wangkha Lekai Jalampur Khetrikun Soibam Lekai BT Road amadi lehau pokpi yauna khul nipan dasu awareness campaign asi chathaki campaign asida Coordination Committee asigi Working Chairman Advocate N.G. Ramakanta, Vice Chairman Kasham Kamdev, Vice Chairman Roman Luang, Joint Convener Okram Lakikanta, Roshan Irom, Co-Convener Dr. Raju Kumuzam Amadi, Executive Member Singh Rajesh Mangang, Apu Maitai, Ketrumayum Indra Kumar Susarugyaki. Puyamai Thakibagi Apun Maning Singlo Pumanil Kanglei Chairman Oirambata Natana Panthoibi Sindam Sanglen Waheng Kumangi President Oiduna Lepaki Thawai Kayada Mangzin Thana Tabak Toramba Leima Popam Dananjoy Nalaiki Dabada Akom Lup Kangleipak Nawaba Fongdurakli Akom Lup Kangleipaki Secretary IPR Angauton Kumana Thaduraki Bachirolamada Laiki Draba Leima Popam Dananjoy Na Kudaida Lauramba Thodang Singh Asigi Amadi Tungi Mirolna Saksonduna Lehoragani Laiki Drabagi Bung Manungna Nanghauri Bawabada Susarugyari Haidi Puyamai Thakibagi Apunma Ningsinglo Pumanil Kangleipaki Chairman Oirambata Natana Panthoibi Sindam Sanglen Waheng Kumangi President Leimapopam Dananjoy Nalaikidabada Pumanil Nawaba Fongdokre Luvasigi Convener Kuraizam Dharana Fongdorakibada Leimapopam Dananjoy Hinglingaida Leva Kunai Yamadi Puyamai Thakibagi Asing Wari Single Kaya Tambiramduna Kunai Gilan Kaya Mangdana Bahotnaramki Magna Laikidavasi Pumanil Kangleipaki Chawna Mangzab Amani Amadi Laikidrabagi Manungi Awabadasu Sarukyari Haidi Taru Tanana Lay Vahibase Koigi Nungtigi Punsida Yahonanabagi Wakalon Galoinana Juribamgi DC Krishna Kumar Gi Meeting Makada District Administration Juribamna Juribam Municipal Council Amasung CRPF ka Kushamna Dunangasi District Asida Ek Din Ek Ghanta Ek Sat Hain Mingthonba Cleanliness Drive Hodokray Swasa Hi Seva Campaign Gi Manung Chana Cleanliness Drive Adungasi Juribam Railway Station Hodoki Cleanliness Drive Asina Amon Akai Lehandaba Masung Community Level da Mipum Kutikmak na Saruk Yaduna Taru Tananba Juribam Amagi Pandam Thamlei Masiga Loina Miam Tin Mamafam Lambi Railway Track Amasung Ishing Labor Mafam Sing Taru Tanana Thamnana Bhotnavada Juribam Gi Miam na Mapum Phana Saruk Yanana Baso District Administration Gi Maikedi Appeal Tauki Aroibada Maroiba Pausing Hukana Pizari Article 371C asi nathairam laga handak Manipur lengak na lam laiba yon magi matangda thokiba notification adu unconstitutional oi hain United Naga Council yanin da fongdorakle amaso lengmai fru ki lengmai info market ngasi Kanchipur da laiba Manipur University ki main gate ki mayok na bada famduna miyam da polam kaya fangan kre
Matang asida bulletin asi losinjari Manipur miyam gi punsida khwaidagi hena maroiba state asigi lebak asigi amadi malemgi ipau singi damak SKTV news bu meeting ta dun lebiu khurumjat